ꯌꯣꯡꯆꯥꯛ ꯑꯀꯪꯕ ꯃꯔꯨꯁꯦ ꯑꯩꯅ ꯁꯨꯝ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯨꯕ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯥꯅ ꯌꯥꯝꯅ ꯊꯥꯔꯛꯑꯦꯕ ꯑꯆꯥꯔ ꯈꯔꯁꯨ ꯁꯦꯝꯍꯧꯔꯒꯦꯅ ꯁꯦꯝꯍꯧꯋꯦ ꯑꯗꯣ ꯑꯆꯥꯔꯗꯣ ꯀꯩꯒꯨꯝꯕ ꯍꯥꯎꯔꯒꯗꯤ ꯃꯌꯥꯝꯗꯁꯨ ꯎꯠꯆꯔꯛꯀꯦꯅ ꯚꯤꯗꯤꯑꯣ ꯅꯝꯍꯧꯔꯦ ꯑꯆꯥꯔꯗꯣ ꯌꯥꯝ ꯍꯥꯎꯔꯝꯃꯦ ꯄꯨꯡ 10ꯃꯨꯛ ꯏꯁꯤꯡꯗ ꯇꯤꯡꯉꯒ ꯊꯝꯂꯕ ꯃꯇꯨꯡꯗ ꯌꯣꯡꯆꯥꯛ ꯃꯔꯨꯁꯦ ꯐꯖꯅ ꯄꯣꯞꯊꯣꯛꯑꯦ ꯆꯣꯠꯂꯒꯗꯤ ꯃꯀꯨ ꯈꯣꯛꯄ ꯅꯨꯡꯉꯥꯏꯇꯦ ꯏꯁꯤꯡꯗꯣ ꯆꯤꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯐꯦꯟ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇꯪ ꯊꯝꯃꯒ ꯑꯀꯪꯕ ꯐꯤ ꯑꯃꯅ ꯇꯞ ꯇꯞ ꯅꯞꯊꯣꯛꯑꯒ ꯀꯪꯍꯜꯂꯦ ꯃꯀꯨ ꯈꯣꯛꯂꯕ ꯌꯣꯡꯆꯥꯛ ꯃꯔꯨ ꯑꯀꯪꯕꯁꯤꯡꯁꯤꯒꯤ ꯃꯔꯛꯇꯒꯤ ꯍꯥꯏꯔꯞ ꯇꯤꯟ ꯆꯥꯕ ꯌꯥꯎꯕꯁꯤꯡ ꯈꯟꯗꯣꯛꯑꯅꯤ ꯑꯗꯨꯒ ꯋꯥꯎꯊꯥꯡꯅꯅ ꯍꯪꯒꯄꯥꯟ ꯃꯆꯨ ꯑꯣꯏꯕ ꯁꯤꯒꯨꯝꯕ ꯃꯆꯨꯁꯦ ꯁꯤꯁꯨ ꯈꯟꯗꯣꯛꯑꯅꯤ ꯑꯆꯥꯔ ꯁꯦꯝꯅꯕꯒꯤꯗꯃꯛꯇ ꯇꯤꯟ ꯆꯪꯗꯕ ꯃꯁꯥ ꯁꯣꯛꯇꯕ ꯁꯪꯇ꯭ꯔꯤꯛ ꯁꯪꯕ ꯌꯣꯡꯆꯥꯛ ꯃꯔꯨꯁꯤꯡꯁꯦ ꯁꯤ ꯉꯥꯛꯇ ꯂꯧꯗꯣꯏꯅꯤ ꯌꯣꯡꯆꯥꯛ ꯃꯔꯨꯒꯤ ꯑꯆꯥꯔꯁꯤꯗ ꯍꯥꯞꯅꯅꯕ ꯃꯔꯨ ꯃꯔꯥꯡ ꯑꯃꯨꯛ ꯑꯣꯜꯂꯅꯤ ꯃꯔꯨ ꯃꯔꯥꯡꯁꯦ ꯑꯣꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯈꯔ ꯆꯥꯎꯕ ꯆꯥꯃꯁꯁꯦ ꯇꯦꯕꯜ ꯁ꯭ꯄꯨꯟꯁꯦ ꯁꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯒꯦ ꯑꯗꯣ ꯃꯔꯨ ꯃꯔꯥꯡꯁꯤꯡꯁꯦ ꯑꯩꯅ ꯐꯖꯅ ꯆꯥꯝꯊꯣꯛꯑ ꯃꯇꯨꯡꯗ ꯀꯪꯍꯜꯂꯒ ꯊꯝꯃꯦ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯐꯗꯤꯒꯣꯝ ꯃꯔꯨ ꯃꯄꯨꯝꯁꯦ ꯈꯔ ꯆꯥꯎꯕ ꯆꯥꯃꯁꯁꯦ ꯇꯦꯕꯜ ꯁ꯭ꯄꯨꯟꯁꯦ ꯑꯃ ꯂꯧꯔꯦ ꯃꯊꯪꯗ ꯖꯤꯔꯥ ꯃꯔꯨ ꯃꯄꯨꯝꯁꯦ ꯆꯥꯃꯁꯁꯦ ꯑꯃ ꯂꯧꯔꯦ ꯍꯪꯒꯥꯝ ꯃꯔꯨ ꯑꯃꯨꯕꯁꯤꯅ ꯆꯥꯃꯁ 2 ꯂꯧꯔꯦ ꯐꯗꯤꯒꯣꯝ ꯃꯔꯨ ꯖꯤꯔꯥ ꯃꯔꯨ ꯑꯃꯗꯤ ꯍꯪꯒꯥꯝ ꯃꯔꯨ ꯑꯃꯨꯕꯁꯦ ꯐꯖꯅ ꯉꯧꯔꯅꯤ ꯃꯨꯜꯂꯛꯄ ꯃꯇꯝꯗ ꯑꯗꯨ ꯐꯥꯎꯕ ꯍꯪꯒꯥꯝ ꯃꯔꯨꯁꯤꯅ ꯄꯦꯇꯦꯛ ꯄꯦꯇꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯃꯨꯜꯂꯅꯤ ꯑꯗ ꯑꯗꯨꯝ ꯂꯧꯊꯕ ꯌꯥꯔꯦ ꯁꯤ ꯏꯪꯍꯜꯂꯒ ꯊꯝꯃꯒꯦ ꯇꯦꯡꯀꯣꯠꯁꯤꯗ ꯍꯥꯞꯆꯤꯜꯂꯒꯦ ꯃꯤꯊꯤ ꯃꯔꯨꯁꯤꯁꯨ ꯆꯥꯃꯁ ꯑꯃ ꯂꯧꯔꯅꯤ ꯃꯤꯊꯤ ꯃꯔꯨꯁꯤꯁꯨ ꯄꯦꯇꯦꯛ ꯄꯦꯇꯦꯛ ꯀꯥꯞꯄꯛꯄ ꯃꯇꯝꯗ ꯑꯗꯨ ꯐꯥꯎꯕ ꯉꯧꯔꯅꯤ ꯃꯤꯊꯤ ꯃꯔꯨꯁꯤꯁꯨ ꯃꯨꯜꯂꯝꯃꯅꯤ ꯍꯧꯖꯤꯛ ꯃꯥꯁꯦ ꯄꯦꯇꯦꯛ ꯄꯦꯇꯦꯛ ꯀꯥꯞꯄꯛꯑꯦ ꯑꯗꯨꯗꯤ ꯂꯧꯊꯔꯒꯦ ꯃꯤꯊꯤ ꯃꯔꯨ ꯍꯪꯒꯥꯝ ꯃꯔꯨ ꯐꯗꯤꯒꯣꯝ ꯃꯔꯨ ꯑꯃꯗꯤ ꯖꯤꯔꯥ ꯃꯔꯨꯒꯤ ꯑꯄꯨꯟꯕꯁꯦ ꯐꯖꯅ ꯏꯪꯉꯦ ꯑꯗꯨꯗꯤ ꯒ꯭ꯔꯥꯏꯟꯗꯔꯒꯤ ꯖꯥꯔꯗ ꯍꯥꯞꯆꯤꯜꯂꯒ ꯌꯥꯝ ꯀꯨꯞꯅ ꯇꯛꯈꯥꯏꯔꯦ ꯍꯪꯒꯥꯝ ꯊꯥꯎꯁꯦ ꯁꯤꯒꯤ ꯆꯥꯡꯁꯦ ꯍꯩꯔꯅꯤ ꯑꯗꯨꯒ ꯊꯥꯎꯁꯦ ꯁꯥꯗꯤ ꯁꯥꯔꯛꯑꯕ ꯑꯗꯨꯒ ꯃꯩꯈꯨ ꯊꯣꯛꯅ ꯁꯥꯕꯗꯣ ꯑꯗꯨꯗꯤ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯃꯩ ꯃꯨꯊꯠꯂꯅꯤ ꯑꯗꯨꯒ ꯊꯥꯎꯁꯤꯅ ꯁꯥꯔꯤꯉꯩꯁꯤꯗ ꯉꯁꯥꯏꯒꯤ ꯃꯀꯨ ꯈꯣꯛꯈ꯭ꯔꯕ ꯌꯣꯡꯆꯥꯛ ꯃꯔꯨꯁꯤꯡꯗꯣ ꯍꯥꯞꯆꯤꯜꯂꯅꯤ ꯃꯈꯥꯗ ꯊꯥꯡꯗꯔꯛꯑꯒꯦ ꯉꯁꯥꯏꯒꯤ ꯇꯛꯈꯥꯏꯈꯤꯕ ꯃꯔꯨ ꯃꯔꯥꯡꯁꯤꯡꯗꯣ ꯑꯗꯨꯁꯨ ꯊꯥꯎꯁꯤꯅ ꯁꯥꯔꯤꯉꯩꯁꯤꯗ ꯑꯗꯨꯝ ꯍꯥꯞꯆꯤꯜꯍꯧꯔꯅꯤ ꯊꯥꯎꯁꯤꯅ ꯁꯥꯔꯤꯉꯩꯁꯤꯗ ꯌꯥꯏꯉꯪꯁꯤꯁꯨ ꯍꯥꯞꯍꯧꯔꯅꯤ ꯇꯤꯁꯄꯨꯟ ꯇꯪꯈꯥꯏ ꯈꯤꯇꯪ ꯍꯦꯜꯂꯞꯅ ꯈꯔ ꯀꯨꯞꯅ ꯇꯛꯈꯥꯏꯕ ꯃꯣꯔꯣꯛ ꯑꯀꯪꯕꯁꯦ ꯁꯤꯁꯨ ꯈꯔ ꯍꯥꯞꯍꯧꯔꯅꯤ ꯃꯣꯔꯣꯛꯁꯤꯗꯤ ꯁꯥꯍꯟꯅꯤꯡꯕ ꯁꯥꯍꯟꯅꯤꯡꯗꯕꯁꯦ ꯑꯩꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯑꯩꯗꯤ ꯌꯥꯝ ꯍꯦꯟꯅꯗꯤ ꯁꯥꯍꯜꯂꯔꯣꯏꯒꯦꯅ ꯑꯄꯤꯛꯄ ꯆꯥꯃꯁꯁꯦ 2.5ꯒꯤ ꯆꯥꯡꯗ ꯃꯣꯔꯣꯛ ꯑꯀꯪꯕ ꯄꯥꯎꯗꯔꯁꯦ ꯍꯥꯞꯆꯤꯜꯂꯦ ꯆꯥꯅꯕ ꯆꯥꯡꯗ ꯊꯨꯝ ꯍꯥꯞꯄꯅꯤ ꯑꯆꯥꯔꯁꯤꯗꯤ ꯊꯨꯝꯁꯦ ꯍꯦꯛꯇ ꯅꯝꯒꯟꯗꯦ ꯑꯗꯨꯅ ꯊꯨꯝꯁꯦ ꯈꯔ ꯌꯥꯝꯅ ꯍꯥꯞꯄꯦ ꯐꯖꯅ ꯃꯤꯛꯁ ꯇꯧꯔꯅꯤ ꯇꯣꯠꯃꯤꯟꯅꯔꯅꯤ ꯃꯈꯨꯝ ꯆꯦꯠꯅ ꯈꯨꯝꯖꯤꯜꯂꯒ ꯅꯨꯃꯤꯠ 5ꯅꯤ ꯂꯦꯡꯗꯅ ꯊꯝꯕꯤꯔ ꯃꯇꯨꯡꯗ ꯑꯗꯨꯝ ꯆꯥꯕ ꯌꯥꯔꯅꯤ ꯌꯣꯡꯆꯥꯛ ꯃꯔꯨ ꯑꯀꯪꯕꯒꯤ ꯑꯆꯥꯔꯁꯤꯒ ꯉꯥ ꯆꯥꯗꯕ ꯅꯨꯃꯤꯠꯇ ꯍꯋꯥꯏ ꯊꯣꯡꯕ ꯃꯍꯤ ꯂꯥꯡꯇꯛ ꯇꯧꯕ ꯑꯃꯒ ꯑꯂꯨ ꯀꯥꯡꯃꯦꯠ ꯑꯃꯒ ꯄꯥꯕꯗꯤ ꯌꯥꯝ ꯆꯥꯅꯩ ꯑꯆꯥꯔꯁꯦ ꯈꯔ ꯀꯨꯏꯅ ꯍꯥꯏꯕꯗꯤ ꯆꯥꯎꯔꯥꯛꯅ ꯊꯥ ꯑꯃꯃꯨꯛ ꯆꯠꯅꯕꯒꯤꯗꯃꯛꯇ ꯚꯤꯅꯦꯒꯔ ꯍꯥꯞꯆꯤꯜꯂꯅꯤ ꯆꯥꯃꯁ ꯑꯃ ꯍꯥꯞꯄꯒꯦ ꯑꯃꯨꯛ ꯐꯖꯅ ꯃꯤꯛꯁ ꯇꯧꯔꯅꯤ ꯐꯖꯅ ꯇꯣꯠꯃꯤꯟꯅꯔꯅꯤ ꯑꯇꯣꯞꯄ ꯆꯥꯃꯁ ꯑꯃꯒ ꯑꯃꯨꯛ ꯍꯥꯞꯄꯅꯤ ꯁꯤꯃꯨꯛ ꯇꯣꯠꯃꯤꯟꯅꯔꯅꯤ ꯏꯟꯁꯥꯡ ꯑꯝꯇ ꯌꯥꯎꯗ꯭ꯔꯁꯨ ꯆꯥꯛ ꯑꯁꯥꯕꯁꯤꯗ ꯁꯤꯒꯤ ꯌꯣꯡꯆꯥꯛ ꯃꯔꯨꯒꯤ ꯑꯆꯥꯔꯒꯤ ꯃꯍꯤꯁꯦ ꯍꯩꯖꯤꯜꯂꯒ ꯌꯣꯡꯆꯥꯛ ꯃꯔꯨ 1-2ꯒ ꯍꯥꯞꯆꯤꯜꯂꯒ ꯇꯣꯠꯂꯒ ꯆꯥꯕꯗꯤ ꯈꯨꯍꯥꯎ ꯑꯃ ꯑꯗꯨꯗꯤ ꯌꯣꯡꯆꯥꯛ ꯃꯔꯨꯒꯤ ꯑꯆꯥꯔꯁꯤꯁꯨ ꯁꯦꯝꯕ ꯂꯣꯏꯔꯕꯅꯤꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯕꯨ ꯊꯥꯒꯠꯆꯔꯤ